Arambai News Guwahati da Manipuri Pao tabiribasingbu ihan hanbamaktada jingangbam Sujitarani khurumjari hojing asigi samlappa mariba pausing lobirase Assam Assembly Mikhal Naksilakpaga loinana Brahmaputra Tampakta Anoba Regional Party kya semkrabagi matung Barak Tampakta su Anoba Regional Party ama semkre Barak Democratic Front kauba Regional Party asi lamdamasigi socio-economic amadi atai hiram kyada sothariba loidana leingakna hanthana yengbiriba sidam ireng thamlaga sembani hairi Regional Party asibu sembada maroiba thogdang lokhiba aksa habadi All Kasar Karimganj Hailakandi Students Association gi President amasung advisor oiramba Pradeep Dattaraina paumising da phongdorokibagi matungina anoba party asigi convener nipan legani aduga tampaga sida lairiba assembly seat 35 makta party asigi mirep thadokani haiki Mathag Assam gi Sibsagar da handakta nauna semkhiba AJP amadi Adivasi National Party na lakliba Assembly Mikhal asida alliance tawgani lauthokre State asigi Kendra Chamaga Kunmutaruk makta alliance asigi mirep thadokani adubu Raizor Dolgadi hojik fawbada alliance ki matangda wari sanadri haina party ani asigi wangangloi ngasi media da phongdorakre ngasi Lakhimpur gi Naubaisada AGP namyam gi achoba mifam ama phamladuna anoba thongnaga loinana sakti changyeng utkre Party President amasung Minister Atul Bora Kesap Mahantana Chingbana Saruk Yakiba mifam asida handakta AGP da nauna changkibi artist Kalpana Tiwari na party gi isai sakladuna miyam gi puning chingsinki Minority singna mapungoi na taba area asida AGP na asumna sakti utkiba si handakta nauna semkiba regional party singda singnarakpane adubo mifam asi phamdringagi mamang Lakhimpur gi lambi lamjawda asuna protest tawkibaga loinana Dispur lengakta yauriba AGP gi mantri ahumgi mitam mai thakibaga loinana mantri ahumak mathaudang pangthokpa ngamdaba ngaktani amadi mantri ahumakta go back haiba kholausu lauki ngasi Nahar Katyagi Zagun Gauda angak pathodok ama thokre chahi 13 tangairiba nupamacha amabu makhong makhut kisalaga borada hapchinduna kidnap tawduna punanaba chahi 13 suraba nupamacha amana honaramki khunja singna khangnarakduna tanarakpadagi angang yawba bora asi langthoklamki adubu mayam hawduna tanabadagi kidnapper phaki angang aduna bora manungda makhong makhut kisanbagi phibamda leirambadu ubada mayam thamoisoknaki Maifana leptana changsilagliba Manipuri lon kananabagi khongjangda marifuma thoisuba awareness campaign Lakhipur Kendragi manungchana Dolugram khunda Maulana Aftabur Rahman gi sangaida pangthokre campaign asida Maulana Aftabur Rahman Ima Sana Thoi Rehanuddin Sanjenbam Navdeep amasung Seram Herazetna presidium member oina phamki Lenga ki thabak changbada Bangla amadi Assamese na interview thagadabani haibasi ekhoi imalon bu singnarakpani maramaduna Manipuri bu Assam gi associate official loan oina jalhannabagi khongjang leptana changsingadabani haina Rehanuddin na haiki campaign mifam loraba matung postcard campaign amasu tawki Borbil Soccer 5A Side Football Tournament Kasargi Borbil Khunching Stadium da ngasi ayuk pung 10 dagi hokre hokdokpagi thoramda Dr. P. Rajbihari Singh Chairman Organizing Committee na preside tawki loinana Singerbon Football Academy gi President Changamayum Mohan Singhana chief guest oina saruk yaki Tournament asida punna team kunmathoi na saruk yari hayeng nongmaijing numit quarter final semi final amadi final sanaragani Asian Football Federation gi referee da C license panglaba Asangbam Navachandra amasung mahaki associate Lion Lakpam Dinesh Moirang Mayum Premjit amasung Potsangbam Ibungona referee oiri Manipur gi Education Minister S. Rajena Jawaharlal Nehru Manipur Dance Academy gi hall da Manipur Literature Award English ngani 18 kun ngasi yenthokre Asengba yum amasung atai wari sing haiba wari machagi larik asigi aiba Sudhir Nauroibamda award asi khusinaki award asida seloina lupa lakh ahum yauri Minister S. Rajena aiba singi thodang yamnamak chawi ipa ipu singna thambiramba sahitya gi machak sing adu aiba singna iduna puthoktrabade aikoi gi leiramba asoiba aranba kaya khangdana leiramgani aiba singna larik ama inanaba hotnabada thengnariba awaba khudong chadaba sing adu mangda thamlaga mathang chahidagi award asi hengat hanaba hotnaragani haiki
MPSC gi exam su mathang chahi dagidi mitai mayekna thaba yananaba hotnari Manipura lariba mipum khudingmakna loan khudingmak haijinba haibasi mathau tai maramaduna Sanskrit loan asisu haijinbada akaiba karisu leite masigidamak akhanaba school amadi college kharada Sanskrit loan tamhanaba thorang torakpani haiki mathang chahidagidi translate toriba ayibasingdasu award pinanaba hotnari haina minister asina makha taki Moirang Kendrada Haukiba Numit Karani asida COVID positive oibagi masing hengalakpadagi masidagi ngakthoknaba Kendra sigi civil society loop mangagi oiba apunba mifam ama ngasi Hemam Community Hall da pangthoktuna lakliba November gi tang kunthadagi numit tarani Moirang Kendra pumba sintha lepagi khongjang changsilagani haikre COVID pandemic tamidiang thamlaga Moirang Kendra da leiriba private bank amadi microfinance na chingba toriba singna miyam dagi loan khongatpagi thabaksu lepiba haiba warip amasu lauki Manipur University of Culture da mingchanbada UGC gi niyam matungina chathabiyu niyam gi wangbada mingchanba yaroi haina University asigi mahairoi singna ngasi nungthil Palace Compound da leiba Directorate of Art and Culture gi office mamangda protest tawkre JN Dance Academy amadi Government Dance College da diploma loiraba kharana lup kharaga manaraga MUC gi MA Dance amadi music da mingchanana ba hotnariba si khudakta lepkadabane demand sing asi phangdrabade MUC University asigi semester taruki mahairoi singna certificate surrender tawragani haina Students Union gi General Secretary Bhumeshwarna hairakre Arunachal Pradesh ta handak India Today na pirakhiba award ani gi manungda Most Improved Small State in Education Award asina maroina manung hanjina lairiba area singi angang sing amadi naharol singda quality education pinana ba hotnariba oza singda Arunachal Pradesh ki CM Pema Khanduna kathokibaga loinana atopa award habadi Leading Small State in Fight Against COVID-19 gi award asina state asigi miyambu laichut asidagi ngakthoknana ba hotnariba doctor nurse paramedic helper amadi police personnel singda kathokre Assam dangasi COVID-19 gi anoba positive case chamaga humphum doi phangkibaga loinana apunba confirm case masing lagani ga lising tarani thoi chamri marfum doi sukre lising ahum ga chahum tarahum doi na active oiri apunba laikhidabagi masing chamapan ga marfuni panba yai ngasi Assam da COVID na maram oiduna mioi laikhidaba amata yaudri Tripura dangasi anoba positive case kuntrama thoi phangkibaga loinana apunba confirm case masing lising kuntrani thoi ga chatruk kuntrani pan sukre chatret sumna ahumna active oiri laikhidabagi masing chahum ga humpu taret ne Manipur dangasi so anoba positive case chani ga kuntra manga phangkibaga loinana apunba confirm case masing lising kunmari ga chatret nifumapan yaukre lising ahum ga chani marfum doina active oiri ngasi mioi taret su Manipur da COVID number moiduna laikhidabaga loinana apunba laikhidabagi masing chaniga humpu humdo yaukre Arunachal Pradesh da apunba confirm case masing lising tara taruka chani kuntrama thoini chamapan ga tarama thoina active oiri laikhidabagi masing yankhaini Meghalaya da apunba confirm case masing lising tarama thoiga chatru kuntra humdoi sukre chamapan ga tara taretna active oiri laikhidabagi masing chamaga tarane Nagaland ngasi anoba positive case kunmari phangkibaga loinana apunba confirm case masing lising tarama thoiga chamaga taramangani lising amaga chani tarani panna active oiri laikhidabagi masing yankhai taret ne Sikkim da apunba confirm case masing lising mari ga chamapan supna nipan yokre chani ga humpu marina active oiri laikhidabagi masing chama supna ahumne Mizoram da ngasi anoba positive case tarani pan phangkibaga loinana apunba confirm case masing lising ahum ga chani pan supna taruk yaukre chahum ga humbudra tarukna active oiri laikhidabagi masing mangani amadi India da ngasi gi oina hojik phawbada anoba positive case lising kuntra mari ga chamapan nifumathoi phangkre Total confirm case masing na lakh marfutara humdoi dasmik nipan taruk yaukre total active oriba case masing na lakh mari dasmik manga mari ni amadi apunba laikhidabagi masing na lakh amaga lising kuntra taruk chanipan yankhai nipan sukre ngasi gi oina hojik phawbada India da COVID number moiduna mioi chamri ga kun laikhidabagi paw lakli aroibada atopa paw singda Employees Provident Fund Organization EPFO na COVID pandemic tamideng thamlaga pensioner singidamag Jiban Praman Patra JPP pisinbagi mathang chehi gi February 19 fawba sangdokre
Lengaki thorang asidagi pensioner lakh 35 mukna kanaba fanglagani. Hariba extended period asigi manungdasu November fawbada JPP pisan bangam haudraba hariba pensioner lakh 35 muksigi pension athingba leiroi hairi. Ngasi numit marini chansilak pagaloina lomi singi protest kan khalakli Delhi ngamkhai da lomi lising khaya camp saduna leire handak ta sarkar na pass tawkiba farm bill ahum gi mathakta thamoi sokna waroriba lomi lising khaya asina North Delhi gi manung chanalaiba Sant Nirankari ground da makoi gi protest chathanaba Delhi police gi wafam adubu yaba ngamloi haikre Makoi Janpat Chatuna Parliament House question gani madudagi makoi halakani haina lomi singi ahakpa phirep hongba leitri Delhi chaloda changsilagliba lomi singa sina jantar mantar natraga Ramlila ground da chatuna protest tawgani haibagi wafamsu phongdorakle Nakalamromda lengaki maikaidagi lagliba December gi ahumda wari sananabagi wafam lomi singda hairakre Panbayai asumna Delhi ga tainaba highway gi ngamkhai singda panduna lariba lomi singna lengaki anoba farm law ahumasina minimum support price system thugaiduna makhoibu achoba corporate singi minungsi makhada hingba tarakadore haina akiba leirakpadagi amadi jingnabadagi wakat khongjangasi changsilakibane Laibagasi Prime Minister Narendra Modi na ngasi Laibagasi sahar ahumda chatuna Laibagasi na saba COVID vaccine gi hogzigoriba phibam sing yengsinkre ahanbada mahakna Ahmedabad ki Zydus Biotech ta chatuna mafam asida sariba COVID vaccine Jacob D gi stage ki matangda yengsinki hauzik vaccine asi phase 2 trial da leiribane mathangda Hyderabad ki Bharat Biotech ta chatuna Covaxin gi phibam yeksinki Covaxin na hauzik phase 3 clinical trial da leiribane aroibada Pune da leiba Serum Institute of India da chatuna Covishield ki production process review tawki mahakna vaccine sariba scientist singa manufacturer distribution amasong vaccination plan gi maramdasu khananai nakhi panbayai ahaloraba Prime Minister Narendra Modi na mafam ahumakta PPE kit setuna manungda changduna yengsilamki Uttar Pradesh ta Love Jihad law governor na ayaba pikibaga loinana Love Jihad ngasidi UP da crime oire dharma amada onbada district magistrate ki ayaba lowa taragane mayam howduna dharma onbadasu athingba thamle karigumba dharma onnabagi damaktani natraga madubu khanglaklabadi luhongba adusu illegal oi hairi hariba aina sigi makhada chaira koina chahi 10 fawba jail da leiba yai JNK gi special status haibadi article 370 lokthokhrabagi matung ihan hanboina district development council DDC semnanabagi mihut khananabagi mikhalda ngasi vote thadanakhre tangkak nipan thokna pangthokadoriba mikhal asigi ahanba tangkakta mirep 1935 na mikhal thengnari Amadi Bangladesh ki minister amasung paliba awami league ki general secretary Ovaidul Kadarna Bangabandhu Sheikh Mujibur Rahman gi mitam gi matangda chetnaba thokhanbagi damak fundamentalist shakti singi mathakta warning tawrakre Bangladesh ki sathiraba Islamist group Hafazat-e-Islam gi Anuba chief Junaid Babunagri na handakta leibaga sida lariba mitam namak thugairagani hairakibaga loinana Bangabandhu gi mapok thoram Mujib Borso gi iroinana Bangabandhu gi mitam khinba yaroi hairakpadagi chayetnaba asi thorakibane Panbayai mafamasigi media gi report matungina skon gi thabak thoram lepkadabani Ahmadiyya Singhbu non Muslim ni lokthokadabani loinana leibaga sida lariba French embassy thingadabani haibagi dabisu fundamentalist khutpu asina tawrakhi hairi ngasi goina di Arambai news Guwahati da Manipuri Pao sandok chaba matang isa loisin zabaga loinana amukasu hanna khurumjari